Mioibiga civilization turel mapan hingwana khwaidi khutong sai haitana turel mapan tanarami adubu hausik turel mapan kunda bada mipai ne bik phima malakle sing hek sawga kukina popi thabade hek tainaba usi de hek tainaba siki mahutta expert sing yauraga ising isaw karam thingnaga tegi haiba rom dalenga na wakal thadabiu haina National People's Youth Front ki President Laito Jam Jayananda na appeal torkle wapamase Npyf ki President asina Imphal East manung sana laiba khabai swe badi komito ki sing thumjila bam sing yangsan bagi kongsakta phungdok khebani kongba tural gi maina pathorok pate ki sing thumjin ki bam sing yangsin baga mari laina na Jayananda na andak surul leba nong asina maram warga turel mapan da laiba Imphal West amni Imphal East ki miyam isang chauna saitheng kaya piri conflict na maram warga economy short hatuna laini sera kasida natural calamities na amuk pi saitheng asigi ground reporting lainga kasina marik sumna lobiu ising isaw asina sokal ba miwi sing da kharada orabsu compensate tawbina ba district administration abadi marilena ba authority da appeal tawrakli Ising thapungam kuki na popi thaba de tainab ising chawre uchi de tainab sigi keno somda na tabida khurai da cheliba ngasai gi turian ahumje kamain tawraga cheng asi akhoi si lepi kong turian si cheli kong turian hai bachi Manipur gi history da akhoi yam maroi ba turian oi ba na tana akhoi mioi bagi civilization da turian mapan da hingbajina khwaidi khudong chane na turian pan da mayam se tanarmi ne ba history da adigi hojikchu ado hojik ti turian mapan da khundaba da mipai na rupagi phibam malak masi amtang karamba yam mong ta ba expert sing yaw ga policy masi thengnagadagi haiba oromda kok thadabiraga hoyaba masida leibiriba authority da anga mathaujing amasung mari leinaba department jingna masida miyeng chingjanbiraga kramai torga tung koiba tholeiba challenges se akoi thengnaba ngamgadagi haibaromda puning chingjanbiu nakalabarobda komito karong masjid ki imam MB Sarafuddin na founder of Imatuna Korai ACDC Libitorial say Imphal Torial Kong Putorial of the Real Torial ni Hausico Zakatubam from Sing the Sing Hantakre had a basum of Masjid Shaw people Masjid and Galakli. Government ki Mike Hedi so Hasu Power the Mating Lak 3 Atumatam da Langaki Mike Hedi Mating Pambidam so appeal Torkli. Turian ising chawba ising mayang hanthagre awaba kok ene mayam loina hainai tabutabu aikhoi gi mafam asidadi hujik hene hinglei atai mafam da ising kai khiba mayam da sugat pham oina oibanina aikhoi mafam asi ising hujik su mayam ubiri simangai sarkar gi magai dagi kari matto su sira mateng lakte adoga kana gumba mateng tawbiningba kana gumba lairagadi mafam asida lairiba awana mayam si yeng hanjaningi adoga mateng du tawhanjaningi adoga loina na hujik thakna chana ba ising phangjelaktre adagi chana thakna ba hujik hingon gi ansang napi kari gumam ta laitrabani Hujik mayam da yamna awaba oire masigi Manipur puna amadi sarkar gi maigai dagi laikai sigi awa na singsida khara miyeng changhaninge